Tronglaubi amadi TM Kashomda Tokiba Togdok Leptana Yaning the Bafongdok Narakli, Maralevishing Terak Yuhaina demand Tauri. Kurumjari, Am-Istv Manipuri Pamiring Tabiba Pumna Maputaram Nokchari, Pausandok Pizari. Uchiwa amadi halel gi apunba clubs amachung maira paibina shinduna uchiwa mamang leikai digi ibudau pakhang ba sports complex ta tronglao bid angang ani hat khiba amachung CRPF na nongmai na kapada miyoi ahum leikhidaba amadi ukrul district ki TM Kashom village ki thaudokta leikhidaba shingi photo da maira amadi haikat leikat tamduna minute ani tumina leptuna awaba phongdokre tronglao bi amadi TM Kashom gi achumba wail athubada puthokadabani kuki terrorist singi mathakta military crackdown tawgad Micham Hatpa Yaningde, Security Force Singna, Micham Yamda Chatharakpa, Ka Henba Thawong Kudakta Lepkadabani, Go Back Central Force Longleaf Manipur the Census Tawdringaida NRC Hana Tawgadabani Haiba, Kolau Kyashulauki. All Uchiwa Maira Paibi Secretary Thongam Ive Aina, Tronglao Bi Amadi Ukrulda Togliba Tawdo Ashigi Achuma Wail Ngashigi Lengak Asina Puthok Pibra, Pam Kolaga Ladyba Karigino, Chief Minister na Highway Gilambida, Jiri Amadi Kangpok Pida, Chatlabasu, Micham Miam di Chatpayadri, Hauzik Togliba Irang Asida Pen the Badagi Miam na Kongjang Changshin Bada, Tiarga Samadi Nongmai Karaka Pa Ashina Irang Asinam Tabangam Loy, Tungi Yumburel Oirakadawa Mahirishing Mahaitam Kang na lady no migi suraga chaba miyoi kaya kham thengna ware haiki Mission Harper Central Force in the Mission Miam da Chatarapa Tahenda Thom Kudata Go back Narin Leragadi Center Salo. I give Persani Yade, I resign already. Haido, Tamuso. My have come Tado, Triboti, a quick Kongjang Changi, she but somebody a quick key a quick key is charging Mahitam Hundre, is using Mahitam Mandre. Tabingang Suranum, Saba, Angangsing, Amata Tabingang Suranum. Haka Laura, Sumanam Pamcola, Lady Sicarigino. Resign to Wapame. I give Persani Yade, I have a Wahido at the Tamuba. I do not regard it. She did a Akalakan Kongjang Changi, Lakini, Adun Maramuraga, a quick Shibaki. Amaromda Taudoksing Adobu North Marine Women Organization su yaning da wafungdo pagaloinana mara levashingi mathakta action lokhatlu haina lai farok maring kaithel seta khul marigi mashing yam laban nupi singna wakan mifam pangthokre saru yakhibi nupi amana tronglawgi thaudokta apikpa angang ani hat khiba masung TM Kashomda Tangkhulani hat kiba yamna pangdaba thawongni Manipur de ing tappa purakna ba laingak no hotnagadabani tronglawgi thaudok adugi justice pigadabani masigumba thaudok ashi matungna amuk hanna thoktanana ba laingak no hotnagadabani ngashi fawba kuki lai paiba singge mathakta laingak na karimata tawba ngamdriba shi karigino hangki Darong Laugi the Kaisukang the Driba, Angang Tamangagi, Sahimangagi, Angang, Sumaina Haki Bizako Yam Yaning De, Akoi Amna, Wakan Sokna, Akoi condemned Tawi, Akoi not Maringin Nupi Sing Sinasu, Sumaina condemned Tawagi Danasi Pamzabani, Adu the Gihendok to Nag Kasom, KM Kasom, Kunda Micham, Anibu, Kaisuna Tabada, Lambisa in the Haki Basi, Akoi Tamoy the Yam Pens a day, Adugi the Makta Akoina Danasi Pamzabani, Sumaina Akoi Dana Pamzabasida, was it government pie biriba? Ako'y siyam, aduna government pa ibiriba at asang singna. Sigumasi ako'y na ing natap na. Ako'y panmin na ba yan ngay. Siguma amaga nung sinada ba si talk na ngay. Ako'y na sumay na condemn tawzabani. Ako'y peace pami. Ako'y ing na pan ba pami. Amaga ako'y nung sina na panmi. Hay ba si nung sina ba pami. Paugi maraktan natin mabre matang lausari. Honglak liba punsigi lambisida aray ba tsaba yaba makhay sasinari. Aduna hidak lang thak kayama sadaba yarakte sasil liba singduna adomgi liver da kayam sokhan likhang bibra. Liver na bu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lagti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Tada!
Ibe makigano. Alam mo, sige yung se, next time tinacheksin na laksilaga tamko banine. Dadarang se, juhar habaga amta kiderbo. Asum na, mayam na machalbo ngapshan lugum. Masige yung masibu, aso yung antok da batagi. Next time ngapseli. Next time juhar habating matok na nabasim bani. Zaman technology siya na mana, concrete katok na tinago matamda, kapamul amuk pihena enggal adli. Next time strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Break matong mukahana taram nok chari makatawa pauda Mahakavi hizam anganghal leikidabagi marifu humdoi shuba ningsing kumon thoram ngasi ningom thongjawda leiba aiba sige leitafamda pangthokre Mahakavi hizam anganghal Memorial Trust na sinduna pangthokhiba thoram aduda trust asigi thaupuba imung manunggi miyoising amadi tongan mamafam kayadagi lakpa miyamna saru yakhiba singna aiba sige mafamda haika leikat tamduna ikai khumnaba utpaga loina na thoram asigi maruiba saktam sing oike thoram aduga mari leina trust asigi chairman thongam govardhan na leikidraba Mahakavi hizam anganghal ashi matam adugi leingakna lingjel laklaba ningom thongjawda leirakhibani mahak leikai asigi leikidraba ahal ibungo thokchom lairenjawgi sangoida leikidabani maram aduna mahakna leikidaba mafam ashida kumon thoram asi trust asin sinduna chahi khudingi pangthoktuna lakpani pangthokliba thoram asisu Mahakavi asigi thawai mirelna mapugi nakta ingna chikna leirunaba amadi mahakna lauramba thodang sing adu ikai khumnabu utpa oina pangthokpani hainasu mahakna makhatana phongdorakki Loisilakpada maroiba pau amukahana pizari Trong laubi amadi TM kashom da thokiba thodok pu leptana yaning da wafongdok narakli mara leba sing chairak piu haina demand tauri Hausi pawagyo na Am-Istv pizaw Manipuri pamatan sa loishin jari mining tabiri ba pumna magpo mukahana kurumjari